Hello ma'am. Ado ma'am ngasi ko ay ngasi charagadoi she tharoi do adudo hana irole dana ko fulani fulaga adagi irole ngari morok tawraga adu konthangda tilhau chanang ma tawraga angka ngobane ko irolaga ngobasi kanana ine am pamjaba ai hana sum chadriba ko adu kana dai har kan da ko imanabi gi mama am khana thongbiye ko adu dai na haubi ngasi chai tawpane nu sina kanghau leire aduga sina omelet yerum ngoba haitai duga ate yaudre ai si khitane ai chana ma tawrage ma'am throi chen tawrs ko lai throi ne chào ra để em có chút bù hầu đây mà tại thăm kiểu của em hay lùa ở cái chúng là phục dày kiểu đứa nhá bằng hầu hả lai throi ma mai kakpa yadap se kin da hawi dena ko phulaga ngobada nungshitki maina disturb tawraba matungda mai mutkraba matungda ngo charage chaksu loini ingame
ꯑꯗꯨꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯇꯧꯕꯅꯦꯕ ꯍꯟꯗꯛꯀ ꯃꯨꯠꯈ꯭ꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯇꯣꯛꯑꯦ ꯃꯨꯛꯕꯥꯡꯒ ꯇꯧꯕ ꯑꯃ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯅꯍꯥꯟꯃꯨꯛ ꯂꯦꯝ ꯊꯥꯜꯂ ꯇꯧ ꯌꯥꯎꯔꯝꯃꯅꯤ ꯃꯩꯁꯦ ꯃꯨꯠꯈꯤꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯟꯕꯤꯔꯛꯄ ꯉꯁꯤꯁꯨ ꯊꯥꯜꯂꯛꯀꯦ ꯑꯩꯅ ꯊꯥꯜꯂꯛꯑꯅꯨ ꯂꯥꯛꯇ꯭ꯔꯗꯤ ꯅꯝꯃꯔꯣꯏꯒꯦ ꯂꯥꯛꯑꯗꯤ ꯑꯩ ꯅꯝꯒꯦ ꯇꯧꯕ ꯅꯝꯃꯛꯏ ꯌꯥꯎꯗꯕ ꯃꯌꯥꯝꯁꯦ ꯊꯥꯡꯊꯈ꯭ꯔꯁꯤ ꯃꯈꯥꯗ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯗ ꯏꯒꯣ ꯂꯩꯕꯤꯒꯅꯨꯀꯣ ꯏꯒꯣ ꯂꯩꯔꯗꯤ ꯅꯨꯡꯁꯤꯅꯕꯗ ꯀꯨꯏꯅ ꯁꯨꯡꯆꯠ ꯆꯠꯇꯕꯅꯦ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯏꯒꯣꯁꯦ ꯌꯥꯎꯔꯤꯉꯩ ꯅꯨꯡꯁꯤꯅꯕꯗ ꯀꯨꯏꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯃꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯨꯝ ꯀꯥꯏꯅꯅꯤ ꯌꯦꯡꯉꯨ ꯏꯒꯣ ꯊꯝꯅꯒꯅꯣ ꯅꯨꯡꯁꯤꯅꯕꯗ ꯑꯁ ꯌꯥꯝ ꯈꯪꯕꯗꯣ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯂꯥꯛꯀꯗꯣꯔꯦ ꯑꯩꯁꯦ ꯍꯌꯦꯡꯗꯤ ꯑꯩ ꯃꯣꯏ ꯏꯝꯐꯥꯜꯗ ꯀꯥꯕꯤꯔꯨꯒꯦ ꯃꯈꯥ ꯆꯠꯊꯔꯦ ꯃꯩ ꯃꯨꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯀꯤ ꯕꯥꯠ ꯑꯗꯨꯅꯦ ꯃꯨꯛꯕꯥꯡ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯋꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯃꯣꯏꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯉꯩꯁꯤꯗ ꯃꯣꯏ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯋꯦ ꯃꯥꯅꯦ ꯑꯁ ꯇꯜꯂꯦ ꯍꯥꯎꯋꯦ ꯊꯔꯣꯏ ꯏꯔꯣꯟꯕꯁꯦ ꯊꯥꯎ ꯉꯧꯔꯒ ꯃꯥꯅꯦ ꯐꯖꯅ ꯍꯥꯎ ꯑꯩꯁꯨ ꯈꯪꯗꯦ ꯅꯍꯥꯟꯒꯩ ꯁꯟꯖꯨꯛꯇ ꯍꯣꯏ ꯃꯣꯏ ꯃꯥꯅ ꯊꯣꯡ ꯆꯥ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯆꯥꯕꯅꯦ
ꯆꯥꯎ ꯑꯩ ꯊꯣꯡ ꯂꯥꯏ ꯊꯔꯣꯏꯁꯨ ꯀꯨꯞꯄꯦ ꯑꯄꯤꯛꯄ ꯌꯥꯎꯗꯦ ꯑꯄꯤꯛꯄ ꯉꯥꯛꯇ ꯍꯥꯏꯕ ngâm em lem ngâm ꯍꯥꯏꯕꯗꯤ ꯍꯤꯟꯖꯥꯡꯒꯨꯝꯕ ꯆꯥꯛ ꯀꯥꯡꯍꯧꯒꯨꯝꯕ ꯅꯠꯇꯦ ꯁꯤ ꯏꯟꯁꯥꯡꯁꯦ ꯈꯔ ꯂꯦꯝꯃꯦ ꯍꯥꯏꯕ ꯑꯗꯣ ꯃꯦꯝ ꯑꯩ ꯚꯤꯗꯤꯑꯣ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ